ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯏ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯃꯌꯥꯝꯒꯤ ꯗꯥꯎꯠ ꯈꯔ ꯀ꯭ꯂꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯁꯦꯝꯖꯕꯅꯤ꯫ ꯃꯇꯨꯡꯁꯨ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ꯫ ꯌꯥꯝꯅ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯒꯠꯄ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯕꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ .pi ꯗꯣꯃꯦꯟ ꯑꯣꯛꯁꯟ ꯍꯧꯔꯤ ꯍꯥꯏꯅ ꯄꯥꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯣꯝ ꯄꯦꯖꯗ ꯄꯥꯏꯒꯤ ꯐꯥꯎꯟꯗꯔ ꯗꯣꯛꯇꯔ ꯅꯤꯀꯣꯂꯁ ꯀꯣꯀꯥꯂꯤꯁꯅ ꯑꯦꯅꯥꯎꯟꯁ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯇꯥꯛꯆꯒꯦ ꯇꯧꯕꯅꯤ꯫ .pi ꯍꯥꯏꯔꯤꯕꯁꯤ ꯋꯦꯕꯁꯥꯏꯠ ꯑꯃꯒꯤ ꯃꯅꯤꯡꯗ ꯅꯛꯀꯗꯕ ꯗꯣꯃꯦꯟ ꯃꯃꯤꯡꯅꯤ꯫ ꯀꯝꯄꯅꯤ ꯑꯃꯕꯨ ꯃꯃꯤꯡ ꯇꯥꯛꯄ IP ꯑꯦꯗ꯭ꯔꯦꯁꯇ ꯄꯣꯏꯟ ꯇꯧꯅꯕ ꯇꯨꯜ ꯑꯃꯅꯦꯕ ꯁꯤꯁꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠ ꯍꯥꯏꯔꯤꯕꯁꯦ, ꯏꯟꯇꯔꯅꯦꯠ ꯍꯥꯏꯕꯁꯤꯅ ꯆꯥꯎꯈꯠꯂꯛꯄ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯋꯦꯕ ꯑꯦꯗ꯭ꯔꯦꯁꯁꯤ ꯃꯌꯥꯝꯗ ꯎꯠꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯒꯗꯕ, ꯂꯥꯏꯅ ꯅꯤꯡꯁꯤꯡꯒꯗꯕ ꯃꯑꯣꯡꯗ ꯊꯝꯕ ꯍꯧꯔꯛꯈꯤꯕ꯫ ꯑꯗꯨꯒ ꯗꯣꯃꯦꯟ ꯅꯦꯝꯁꯦꯅ DNS ꯍꯥꯏꯕꯗꯤ ꯗꯣꯃꯦꯟ ꯅꯦꯝ ꯁꯔꯚꯔꯗ ꯄꯣꯏꯟ ꯇꯧꯔꯒ ꯋꯦꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯒꯤ IP ꯑꯦꯗ꯭ꯔꯦꯁ ꯇꯥꯟꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯕꯅꯦꯕ꯫ ꯋꯦꯕꯁꯥꯏꯠ ꯃꯅꯤꯡꯗ ꯗꯣꯃꯦꯟ ꯅꯦꯝꯒꯤ ꯃꯍꯨꯠꯇ IP ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯅ ꯍꯥꯞꯂꯒ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦ, ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ꯫ www.google.175.100.130.185 ꯁꯤꯕꯨ www.google.com ꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯅꯝꯕꯔ ꯈꯔ ꯍꯥꯏꯔꯦ꯫ ꯁꯤ ꯅꯝꯕꯔꯁꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕ ꯂꯨꯗ꯭ꯔꯥ? ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯏ, ꯀꯔꯤ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯏ ꯑꯗꯨꯁꯨ ꯈꯪꯗꯦ꯫ ꯑꯗꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯐꯥꯎꯕ ꯇꯥꯛꯇꯦꯕ꯫ ꯀꯩꯒꯨꯝꯕ www.google.com ꯍꯥꯏꯅ ꯏꯕ ꯇꯥꯔꯒꯗꯤ .com ꯍꯥꯏꯕꯗꯤ ꯀꯃꯔꯁꯤꯌꯦꯜ ꯍꯥꯏꯕꯅꯤ꯫ ꯀꯃꯔꯁꯤꯌꯦꯜ ꯀꯝꯄꯅꯤ ꯑꯃꯅꯤ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯦ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯦꯟꯁꯨ ꯇꯦꯜꯂꯦ꯫ ꯑꯗꯨꯅꯅꯤ IP ꯃꯅꯤꯡꯗ IP ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯗꯣꯃꯦꯟ ꯅꯦꯝ ꯑꯣꯏꯅ ꯍꯥꯏꯕꯗꯤ .com, .in, .org, .pk, .us, .uk ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯁꯦ꯫ .in ꯍꯥꯏꯁꯦ ꯏꯟꯗꯤꯌꯥꯟ ꯁꯔꯀꯥꯔꯒꯤ, ꯏꯟꯗꯤꯌꯥꯒꯤ ꯋꯦꯕꯁꯥꯏꯠꯅꯤ ꯍꯥꯏꯔꯤꯅꯤ꯫ .uk ꯍꯥꯏꯁꯦ UKꯒꯤ ꯋꯦꯕꯁꯥꯏꯠꯅꯤ ꯍꯥꯏꯔꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯗꯣꯃꯦꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯝꯄꯅꯤꯁꯤꯒꯤ ꯃꯔꯝꯗ ꯇꯥꯛꯑꯦꯕ꯫ ꯑꯗ IP ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯅ ꯅꯝꯕꯔ ꯑꯣꯏꯅ ꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯐꯥꯎ ꯇꯥꯛꯇꯦ, ꯏꯟꯐꯣꯔꯃꯦꯁꯟ ꯌꯥꯝꯅ ꯌꯨꯖꯔꯁꯤꯡꯗ ꯐꯪꯗꯦ, ꯅꯤꯡꯁꯤꯡꯕꯗꯁꯨ ꯂꯨꯏ꯫ ꯑꯗꯨꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯌꯨꯒꯁꯦ, ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯁꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯀꯣ꯫ ꯏꯟꯇꯔꯅꯦꯠꯀꯤ ꯌꯨꯒꯁꯤꯗ ꯏꯟꯇꯔꯅꯦꯠ ꯌꯨꯖꯔꯒꯤ ꯗꯥꯇꯥ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇ ꯍꯥꯞꯀꯠꯂꯤꯕ ꯀꯟꯇꯦꯟꯁꯤꯡ, ꯁꯤꯁꯤꯡꯁꯦ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ, ꯀꯅꯥꯅ ꯌꯦꯡꯕ ꯌꯥꯏ, ꯀꯅꯥꯅ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯌꯥꯝꯅ ꯊꯨꯏ, ꯁ꯭ꯄꯤꯠ ꯀꯌꯥꯝ ꯌꯥꯝꯅ ꯐꯥꯁꯠ ꯑꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯏ, ꯁꯤꯁꯤꯗ ꯕꯦꯖ ꯇꯧꯔꯒ ꯑꯅꯧꯕ ꯃꯈꯜꯒꯤ ꯅꯦꯛꯁ ꯂꯦꯚꯦꯜꯒꯤ ꯋꯦꯕ ꯏꯔꯥ ꯑꯃ, ꯆꯍꯤ ꯌꯨꯒ ꯑꯃ ꯍꯧꯔꯦꯕ꯫ ꯑꯗꯨꯒꯤ ꯋꯦꯕꯁꯦ Web 3 ꯀꯧꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤꯖꯤꯟꯅꯔꯤꯕ Google.com ꯒꯨꯝꯕ, Facebook.com ꯍꯥꯏꯕꯒꯨꯝꯕ, ꯑꯗꯒꯤ Instagram.com ꯍꯥꯏꯕꯒꯨꯝꯕ, ꯁꯤꯒꯨꯝꯕꯁꯤꯗꯤ Web 2ꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯋꯦꯕꯁꯥꯏꯠ ꯀꯧꯋꯦꯕ꯫ Web 2ꯒ Web 3ꯒ ꯀꯔꯤꯗ ꯈꯦꯠꯅꯒꯦ, ꯑꯗꯒꯤ ꯃꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯒꯦ ꯑꯗꯣ ꯑꯩ ꯃꯈꯥꯗ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ .com, .org, .net, .pk ꯁꯤꯅꯆꯤꯡꯕ Web 2ꯒꯤ ꯏꯟꯇꯔꯅꯦꯠꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯣꯏꯕ ꯑꯃ ꯂꯩꯌꯦ, ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯕ, ꯁꯣꯏꯔꯁꯨ ꯆꯨꯝꯊꯣꯛꯄꯗꯤ ꯉꯝꯗꯕ꯫ ꯑꯗꯩ ꯑꯩꯈꯣꯏ .com ꯍꯥꯏꯔꯤꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤ ꯈꯔꯅ .comꯒꯤ ꯗꯣꯃꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯕꯨꯛ ꯇꯧꯔꯒ ꯊꯝꯍꯧꯋꯦꯕ꯫ ꯍꯧꯖꯤꯛ ꯑꯩꯅ Web 2ꯒꯤ ꯏꯔꯥꯁꯤꯗ, Web 2ꯒꯤ ꯆꯍꯤꯁꯤꯗ ꯐ꯭ꯂꯥꯏꯌꯤꯡ ꯄ꯭ꯂꯦꯟꯒꯤ ꯐ꯭ꯂꯥꯏꯌꯤꯡ ꯇꯧꯕꯒꯤ, ꯍꯥꯏꯗꯤ ꯐ꯭ꯂꯥꯏ ꯇꯧꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯩ ꯀꯝꯄꯅꯤꯅꯦꯕ ꯑꯩꯁꯦ ꯍꯥꯡꯗꯣꯏꯁꯦ꯫ ꯑꯗꯨꯗꯤ flyingplane.com ꯍꯥꯏꯅ ꯑꯩꯅ ꯗꯣꯃꯦꯟꯁꯤ ꯂꯧꯅꯤꯡꯉꯦꯕ꯫ ꯑꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒꯤ ꯗꯣꯃꯦꯟꯗꯨ ꯄꯥꯏꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯦꯕ, ꯃꯥꯅ ꯍꯥꯏꯕ ꯃꯃꯜꯗꯨ ꯄꯤꯔꯒ ꯂꯩꯕ ꯇꯥꯕ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ .com ꯍꯥꯏꯕꯁꯤ ꯅꯠꯇꯕ .in, .pk, .uk ꯑꯅ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ, ꯃꯤꯅꯁꯨ ꯃꯁꯛ ꯈꯪꯗꯕ ꯑꯗꯒꯤ ꯆꯥꯟꯅꯗꯕ ꯑꯣꯏꯕꯅꯤna ꯃꯥꯅ ꯄꯥꯏꯔꯤꯕ flyingplane.com ꯍꯥꯏꯁꯦ ꯑꯩꯅ ꯃꯥꯅ ꯍꯥꯏꯕ ꯃꯃꯜꯗꯨꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯗꯤ ꯕꯨꯛ ꯇꯧꯔꯒ ꯊꯝꯍꯧꯔꯤꯕ ꯅꯨꯄꯥꯗꯣ, ꯃꯥꯅ ꯕꯨꯛ ꯇꯧꯕꯗꯗꯤ ꯌꯥꯝ ꯍꯣꯡꯅ ꯇꯧꯔꯝꯗꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯩꯅ ꯂꯩꯒꯦꯅ ꯆꯪꯉꯨꯕꯗꯗꯤ ꯍꯥꯏꯅꯤꯡꯕ ꯃꯃꯜ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯀꯣꯟꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕꯅ ꯋꯥꯃꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯎꯠꯀꯦ꯫ ꯁꯤꯁꯤꯗ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ "What is my IP address" ꯍꯥꯏꯅ ꯒꯨꯒꯜꯗ ꯏꯁꯜꯂꯣ꯫
द ओरे को सिकी IP address है सियंग what is my IP address 175.100 plus सिकी address नि मखादा कैनोम इरी बमाना your online activity can be seen by your internet service provider and anyone else spying on your connection हाइदी सरकार की एजेंसी पुलिस नत्रगना आइगी यिकनबा मी यमना आइगी वेब एक्टिविटी से आइना तौरिबा मयाम से लोइन उबा याइ सेनी वेब एक्टिविटी से कया यामना इनसिक्योर ओइख्रबनि यंगो आइगी एड्रेस से काइ लै यंगो इंडिया महाराष्ट्र मुंबई सर्विस प्रोवाइडर ने यू ब्रॉडबैंड इंडिया सुमेना आइगी वेब एक्टिविटी से कनाना ट्रैकिंग तौरमगनी हाइबदा मियम पुलिस न तौगे हाइरसु तौबा याख्रे सरकार न तौगेसु तौबा याख्रे आइगी एनिमी अमने हेक्ता तौगेसु माना VPN सिजिनरगा अदुम तौबा याख्रे अदि हाइबदि आइगी वेब 2 की इंटरनेट कनेक्शन से सिक्योर ओइदे हाइबने करिगी सिक्योर ओइद्रिमनो इंटरनेट युगसिगी डिजाइन तौरिबा मौंगसिना प्रोग्राम सिना अदुगी दो .com .org .pk हारिबा मयाम सिना आइगी डाटा दो लोड पंगम दे हारिने अदु हौजिक मखाताबदा वेब 2 हारिसिगा वेब 3 हारिसिगा करी द खेने अबो मखातान हाइजगे वेब 2 सिदा सेंट्रलाइज्ड ओइबा सेंट्रलाइज्ड हाइबदि डाटा गुंबा अदगी पोस्ट तौबगी कंट्रोल मयाम सिंग से आइना हापकटलिबा डाटा हापकटलिबा कंपनी दुना हाइबदि गूगल गुंबा फेसबुक गुंबा यूट्यूब गुंबा सुंबा कंपनी सिना कंट्रोल तौबंगम मखोइगी मखुत लइबा मुथत के अदगी सेमदो के अदगी मी अतोपद पिथोकीगी मखोइ मखुत लइबा अदगी यूजर सिंग से हाइबदि अखोइ गुंबा गूगल द रजिस्टर तौरग चंगिबा मयाम सिंग से न थमिबा डाटा सिंग से अतोप मी मन कॉपी तौरग मागिने ने क्लेम तौबसु याय अदैदे न कॉपीराइट क्लेम तौरनी क्लेम तौरग अमगा मागिने न नतेना मुखननी अदगी प्रॉब्लम मयाम लई क्लेम तौरइबा मीदुसु फेक अकाउंट सेमबे फेसबुक कुंबा गूगल गुंबसी अकाउंट मंगा तारा नंग सेमनिंग सेमबे यादरने मी अमना अकाउंट अनि अहम फेक मयाम ओइद पादब मयाम सेमजन बे याय मखोइना आइगी फोटो क्लेम तौरपसु याय हारिबा वेब 2 की इरासिदा वेब 2 की चहीसिदा हौजिक चलिबा तंखाय मा हौजिलबनिको हौजिकसे सिदा चलिबा सिदा लैरिबा सोशल मीडिया प्लेटफॉर्म सिंगसे ममिंग ओइना हाइरबदा ट्विटर अदगी फेसबुक सर्च इंजिन गूगल गी अदगी नेटफ्लिक्स अमेज़न सुम मयाम सिंगसेनी मखोइ दे एनी नंग हपचलोबा नोइन हपचलोबा डाटा से मोइन मॉडिफाई तौबे योनथोप याय नंग खंगदना मखोइ की मखुत लोइना थंबा याय नंगी कंट्रोल मखाद लैते होय नंगोंदा दे हंगनी नंग डाटा दु लौगेन लौगिबा नुमितगी मोइन तौनिंग तौबा याखरे असी सिदा आयामबना मखोइ की डाटा अखोइना पाबा अदगी अखोइना इरुबा हपकत मखोइदा पिथोखिबा मी मयामगा कनेक्टिंग तौबा सी नतना अतैसु एक्टिविटी यामना लैते वेब 2 की इंटरनेट टाइप से हजिक वेब 3 की इंटरनेट से न करी अहोंबा पुरके दो मुक्ता के को वेब 3 ददी एना हपकलिबा डाटा आई नतना कनागुंबा मतना सोक पनबे यारोय आइगी कंट्रोल मखाद लैने कॉपी तौबसु यारोय पुखिबसु यारोय अदगी आइना हपकलिबा प्लेटफॉर्म दो हदि facebook.py एन हाइरोने अदुगी facebook सिना आइगी डाटा दो मिंग ओनथोकपसु यारोय आई याउदना करिगुंबा फो facebook.py न तौबे यारोय अदुदी मी मयामना पामनरी से आइगी पोटी आइना कंट्रोल तौजबा अदगी आई आयाब याउदना लेंगबा सोक पनबे यादो आइगी पैसा आइन खक्तना पाइगदो अदुगुंबसि नत्रा कंपनी सिंगसिनसु याम पामदोरिसे मीनसु यूजरनसु याम पामदोइसे अदे आइना हौजिक वेब 3 की पैसा मखलम हाइरोने पाई हारिबा पोतसे वेब 3 की पैसा मखलम ने इंडियन रुपी US डॉलर UK पाउंड सुंबा मयाम सिंगसिना वेब 2 की पैसा मखलम नि फिएट करेंसी ओरगसो मोइसे वेब 2 की एप्लीकेशन सिंग द ट्रांसफर तौबा याय अदुना पाई गुंबा इथेरियम ब्लॉकचेन द बेस तौबा कोइन मयाम सिंग से लोइनमक वेब 3 की पैसा मखलम ने पैसा मखल सी करमबद सिजिननी ngसाइगी वेब 3 की एप्लीकेशन दा हाइदी facebook.py हाइबगुमसे हांगागदी facebook.py द सिजिनदोइबा amazon.py एन हांगेन amazon.py द सिजिनदोइबा अदुदा ngसाइगी फिएट करेंसी सिंगसे चटनबा याररोइबा अदुदी डाटा सो एगी खुत लैरे अदगी अदुदा ट्रांसफर तौगदबा सेल थुंगी एक्टिविटी सो एगी यूजर दुगी मखुत लोइना लैरे अदुगुंबा मखलगी मीडिया प्लेटफॉर्म सिंगसे याम न थुन थोगानी अखोगी पाइगी एप्लीकेशन दा इकोसिस्टम दा सिगुंबा मखलगी सोशल मीडिया से एग्जांपल हायरगदी कंट्री ऑफ पाई हायरिजिने कंट्री ऑफ पाई सिदा फेक अकाउंट अमा फौ चंग बेरोय नंग ना हापदु मीन कॉपी तौबसु यारोय
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛꯀ ꯌꯦꯡꯁꯤ ꯗꯣꯠ ꯄꯥꯏ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯏꯒꯤ ꯀꯣꯔ ꯇꯤꯝꯅ ꯄꯨꯊꯣꯔꯛꯂꯤꯁꯦ ꯋꯦꯕ 3ꯒꯤ ꯗꯣꯃꯦꯟꯅꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯋꯦꯕ 3ꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ꯗꯣꯠ ꯄꯥꯏꯁꯤ ꯂꯩꯗꯕ ꯌꯥꯔꯔꯣꯏꯀꯣ ꯗꯣꯃꯦꯟꯁꯤ ꯗꯣꯠ ꯄꯥꯏꯁꯤ ꯁꯤꯖꯤꯟꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤꯁꯤꯡꯗꯣ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯗꯣꯠ ꯄꯥꯏꯒꯤ ꯗꯣꯃꯦꯟꯁꯤ ꯄꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯕ ꯌꯥꯍꯜꯂꯣꯏꯗꯧꯔꯦ ꯁꯤꯕꯨꯅꯤ ꯄꯥꯏꯒꯤ ꯌꯨꯇꯤꯂꯤꯇꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯤ ꯄꯥꯏ ꯑꯣꯅꯔꯁꯨ ꯅꯠꯇꯦ ꯀꯅꯥꯗꯒꯤ ꯄꯥꯏ ꯂꯩꯅꯤ ꯃꯣꯏꯗꯃꯨ ꯃꯇꯥꯡꯁꯤꯗꯅꯤ ꯐꯦꯁꯕꯨꯛ ꯗꯣꯠ ꯄꯥꯏ ꯗꯣꯃꯦꯟꯁꯦ ꯍꯧꯖꯤꯛ ꯕꯨꯛ ꯇꯧꯔꯒ ꯊꯝꯃꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯤꯗꯨꯅ ꯍꯌꯦꯡ ꯐꯦꯁꯕꯨꯛꯁꯤꯅ ꯐꯦꯁꯕꯨꯛ ꯗꯣꯠ ꯄꯥꯏꯗꯣ ꯑꯩꯈꯣꯏ ꯂꯩꯔꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯧꯅꯤꯡꯕ ꯃꯃꯜꯗ ꯐꯦꯁꯕꯨꯛꯇꯒꯤ ꯂꯧꯒꯅꯦꯕ ꯑꯗꯨꯗꯤ ꯄꯥꯏꯒꯤ ꯚꯦꯂꯨꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯗꯨ ꯊꯥꯖꯔꯕ ꯑꯣꯛꯁꯟ ꯂꯥꯎꯔꯒ ꯗꯣꯠ ꯄꯥꯏ ꯃꯌꯥꯝꯁꯦ ꯕꯨꯛ ꯇꯧꯅꯔꯤꯁꯦ ꯁꯤꯒꯤꯅꯤ facebook.com ꯗꯣꯠ ꯄꯥꯏ ꯈꯛꯇ ꯇꯧꯅꯕ꯭ꯔꯥ ꯅꯠꯇꯦ ꯑꯦꯅꯤ ꯋꯥꯍꯩ ꯑꯃ ꯅꯈꯣꯏꯅ ꯐꯖꯕ ꯀꯣꯟꯅ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯄꯥꯝꯃꯛꯀꯗꯧꯕ ꯋꯥꯍꯩ ꯑꯃ ꯍꯦꯛꯇ ꯕꯨꯛ ꯇꯧꯔꯒ ꯊꯝꯕ ꯌꯥꯏ ꯄꯥꯏ 10 ꯄꯤꯔꯒ ꯂꯩꯔꯒ ꯊꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯟ ꯃꯦꯟ ꯑꯩꯈꯣꯏ ꯄꯥꯏꯑꯣꯅꯤꯌꯔꯁꯤꯡꯒꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨ ꯁꯤ ꯀꯅꯥꯅ ꯑꯌꯥꯝꯕ ꯂꯩꯁꯜꯂꯤ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡ IT ꯐꯥꯔꯝ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯇ꯭ꯔꯅꯦ ꯁꯤꯁꯤꯡꯁꯤꯅ ꯕꯨꯛ ꯇꯧꯔꯒ ꯂꯩꯁꯜꯂꯒ ꯊꯝꯅꯔꯤꯅꯦꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯥꯏꯁꯤ ꯑꯦꯛꯁꯆꯦꯟꯖꯗꯒꯤ ꯂꯧꯁꯜꯂꯒ ꯁꯤꯗ ꯗꯣꯠ ꯄꯥꯏꯁꯤ ꯂꯩꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯑꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯄꯥꯏꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯃꯜ ꯀꯥꯈꯠꯂꯛꯀꯅꯤꯅ ꯃꯤ ꯃꯌꯥꯝ ꯄꯥꯅꯔꯤꯁꯦ ꯄ꯭ꯔꯣꯁꯦꯁ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯡꯈꯠꯂꯛꯀꯗꯧꯕ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯒꯤ ꯄꯥꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝ ꯁꯦꯝꯒꯠꯂꯤꯕ ꯁꯨꯃꯥꯏꯅ ꯑꯇꯩ ꯀ꯭रिꯞꯇꯣ ꯃꯌꯥꯝꯁꯤꯒꯤꯗꯤ ꯏꯀꯣꯁꯤꯁꯇꯦꯝ ꯂꯩꯇꯦꯕ ꯍꯣꯏ ꯋꯦꯕ 3ꯒꯤ ꯄꯩꯁꯥꯕꯨꯗꯤ ꯃꯈꯜ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯗꯤ ꯏꯀꯣꯁꯤꯁꯇꯦꯝ ꯂꯩꯔꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯩꯔꯒ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯦꯕ ꯄꯥꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯤꯅ ꯁꯦꯝꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯤꯗꯤ ꯋꯦꯕ 3ꯒꯤ ꯂꯣꯏꯅ ꯆꯥꯅꯕ ꯆꯨꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀ꯭रिꯞꯇꯣ ꯑꯇꯩ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯄꯥꯏꯗꯣ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯛꯇꯕ ꯌꯥꯔꯔꯣꯏꯕ ꯄꯥꯏ ꯍꯥꯏꯕꯁꯦ ꯗꯦꯂꯤ ꯂꯥꯏꯐꯇ ꯆꯪꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕꯅꯦꯕ ꯄꯥꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯦ ꯄꯥꯏ ꯏꯀꯣꯁꯤꯁꯇꯦꯝꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯗꯣꯠ ꯄꯥꯏ ꯍꯥꯏꯔꯤꯕ ꯗꯣꯃꯦꯟꯁꯤ ꯂꯧꯔꯒ ꯋꯦꯕꯁꯥꯏꯠ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯑꯦꯞ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯀꯥꯟꯗ ꯂꯣꯟꯆ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯗꯨ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤ ꯌꯥꯝꯅ ꯊꯨꯅꯗꯤ ꯄꯨꯊꯣꯔꯛꯑꯅꯤ ꯍꯥꯏ ꯃꯣꯏ ꯇ꯭ꯋꯤꯇꯔꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯦꯁꯕꯨꯛꯇ ꯅꯣꯇꯤꯁ ꯊꯣꯛꯄꯗꯗꯤ ꯌꯥꯎꯔꯦ ꯃꯔꯝ ꯃꯌꯥꯝꯁꯤ ꯂꯩꯕꯒꯤꯅꯤ ꯄꯥꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ 1.5 ꯁ꯭ꯋꯥꯏꯗ ꯌꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯍ꯭ꯋꯥꯜ ꯃꯌꯥꯝꯁꯤꯅ ꯌꯣꯠꯁꯤꯟꯅꯉꯥꯏ ꯍꯣꯠꯅꯕꯗꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯀ꯭रिꯞꯇꯣ ꯑꯌꯥꯝꯕ $1ꯗ ꯂꯣꯟꯆ ꯇꯧꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗꯨꯒ ꯊꯥ ꯑꯃ ꯑꯅꯤꯗ 0.00001 ꯔꯣꯝꯗ ꯂꯣꯏꯅ ꯍꯥꯏꯊꯅꯔꯤꯕꯅꯦꯕ ꯄꯥꯏꯁꯤꯅ ꯑꯍꯥꯟꯕ ꯀ꯭रिꯞꯇꯣꯅꯤ $2ꯗꯒꯤ 1ꯒ 2ꯒ ꯗꯣꯂꯔ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯌꯥꯜꯂꯒ ꯂꯩꯔꯤꯁꯦ ꯁꯤꯅ ꯑꯍꯥꯟꯕ ꯀ꯭रिꯞꯇꯣꯅꯦꯕ ꯁꯤꯅ ꯀꯔꯤ ꯇꯥꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯥꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯄꯥꯏꯒꯤ ꯀꯣꯔ ꯇꯤꯝꯒꯤ ꯌꯥꯀꯥꯁꯤ ꯌꯦꯡꯉꯒ ꯉꯥꯏꯅꯔꯒ ꯂꯩꯔꯤꯅꯦꯕ ꯀꯔꯤ ꯄꯥꯡꯊꯣꯛꯂꯛꯀꯦ ꯌꯦꯡꯕꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯣꯠ ꯄꯥꯏ ꯍꯥꯡꯗꯣꯔꯛꯏꯁꯦ ꯗꯣꯠ ꯄꯥꯏ ꯗꯣꯃꯦꯟ ꯑꯣꯛꯁꯟ ꯍꯥꯡꯗꯣꯔꯛꯏꯁꯦ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯤ ꯌꯥꯝꯅ ꯐꯖꯕ ꯁꯤ ꯈꯛꯇꯅꯁꯨ ꯕꯥꯏꯅꯥꯟꯁꯇ ꯂꯤꯁꯇꯤꯡ ꯇꯧꯕꯗꯒꯤ ꯀꯥꯈꯠꯂꯛꯀꯗꯕ ꯃꯃꯜꯗꯣ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯀꯥꯈꯠꯂꯛꯀꯗꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯗꯣꯠ ꯄꯥꯏ ꯗꯣꯃꯦꯟ ꯑꯣꯛꯁꯟꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯪ ꯆꯥꯎꯅ ꯃꯪꯉꯨꯔꯒ ꯈꯨꯗꯛꯇ ꯃꯪ ꯐꯥꯎꯅꯍꯧꯗ꯭ꯔꯦꯅ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯃꯇꯝ ꯈꯔ ꯈꯥꯡꯕꯤꯌꯨꯆꯍꯤ ꯃꯌꯥꯝ ꯑꯃ ꯆꯍꯤ 5-6 ꯃꯥꯏꯅꯤꯡ ꯇꯧꯔꯒ ꯈꯥꯡꯕꯗꯤ ꯉꯝꯃꯒ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2, 3, 4, 5 ꯈꯥꯡꯕꯗ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯄꯥꯏ ꯃꯥꯏꯅꯤꯡ ꯇꯧꯕ ꯂꯦꯞꯀꯅꯨ ꯑꯅꯧꯕ ꯃꯤ ꯍꯥꯞꯆꯤꯟꯕꯁꯨ ꯂꯦꯞꯀꯅꯨ ꯑꯗꯨꯒ ꯁ꯭ꯄꯤꯠ ꯊꯨꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯟꯅ ꯇꯥꯛꯆꯈꯤꯕ ꯂꯝꯕꯤꯁꯤꯡꯗꯣ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯌꯨ ꯄꯥꯏꯒꯤ ꯁ꯭ꯄꯤꯠꯁꯦ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯊꯨꯅ ꯐꯪꯒꯅꯤ ꯌꯥꯡꯅ ꯆꯠꯀꯅꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯍꯥꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ